PMna Manipurda Lakpa Tarabadi Erang Asigi Waroisin Soidana Puraklagani Thajaba Lei BJP Prime Minister Narendra Modi Manipurda Lakani Haibadi Tare Adubu Mahak Manipurda Karamba Numita Lakani Haibagi Chapsaba Pawadude BJP Manipur Pradesh the Khongchat Laitre Kariguma Prime Minister na Manipurda Lakpa Tarabadi Sahi Ani Helaba Erang Asigi Waroisin Amadi Soidana Puraklagani Haibagi Thajaba Lei Haina BJP Manipur Pradesh ki General Secretary K. Sarad Kumar na ngasi thambal sanglenda pangthokiba paugi mifam amada phongdokhre mahakna makhata na haikibada Prime Minister Narendra Modi leingak semlakpa yabagi thajabadi lei BJP nasu leingak semba haibasi apamba manne adubu karamba matamda leingak semgani haiba khangba ngamdrabasu center na matam amada hekta leingak semlakpa yai haikhe amaromda Prime Minister Manipurda Lakani hairabani na Congress Party na de Prime Minister laktana ba wakai tawraklagani haikhe MPCC OBC Department ki State Chairperson Oiriba Sakir Ahmad na social media da kanglu purup masel gi marakta Erang thokpa yaba wafam thagalakpa se laibak thiva ne BJP na kaidongai da kanglu ki Erang thokna bakhanba laite laibak thiva de Sakir Ahmad na thagalakliba post adugi clarification ngasi fauba MPCC gi luchingba mata na piba laite maram aduna wafam adu makhoi gi luchingba singna insilaga thagalabra haibagi chingnaba lai loina na hairiba kanglup ki Erang thokpa yaba wafam sing thagatpa aduga mari lainana Sakir Ahmad ki mathakte FIR ama chankhre Trinamool Congress ki luchingba MP amana Union Home Minister Amit Shah ki makokaktuna table da thamgadabani haina phongdokhiba wafam aduga mari lainana FIR ama chankhre asigumba wangang asina India ki mafam amade hekta Erang thoklakpa yai haibasi khangadabane Prime Minister Narendra Modi gi laikhidraba pokpi mamabu politics ka mari amata lainade adubu Bihar da pangthokiba thauram amada opposition leader Rahul Gandhi ga nakna chatminariba Congress luchingba mana Modi gi laikhidrabi apokpibu hunduna ngang baibasi laibak thiva ne asigumbo wafam phongdoklaga laingak semlaga ni hairibasi angakpa phawe masigi matangda su FIR ama chankhre Congress na bot chor gadi chor haina tawriba campaign asimak angakpa poe India da BJP na hagolakpa matamdagi hauna Congress na bot huranduna lakhre Congress na India thugaina bohonavagum Manipur da su chap manana sathare loina na India alliance ki changshiliba khongjang asi shanti laina banate Erang thokna basin ba khongthang ni haike Modi gi Manipur Khongchat Yamna Tenba madi Yamna Thengba Khongchat Oigani Jairam Ramesh Sahi ani hena ethnic violence Maheiroi Manipur da Bharat ki Prime Minister Narendra Modi na tha asigi taraga humdoi da Manipur da chalaba yai haina thajanariba ase Yamna Tenba madi Yamna Thengba Khongchat Oigani haina Congress ki General Secretary in charge of Communication Jairam Ramesh na phongdokhre mahakna hai Prime Minister na sahi ani henna Manipur gi miyambu miraiduna thamlaga malem gi leiba kayada koiduna chatkhi amade awang nongpu ki state Assam amade Arunachal Pradesh ta chatlawaso Erang mayoknariba Manipur da de khakchatkhi de double engine sarkar asina Manipur da miyoi chaniga yankhai henna sikhiba amade miyoi lising hompu henbana relief camp sing da jangjafam lawduna leirabaso miyam gi damak khandana Manipur da president rule thamjinduna lakle tha kunmapan hena Prime Minister na Manipur gi CSO sing amade political delegation amataga unadana lakle legendary theater personality Ratan Thiam laikhidabadaso wa machet amata ngangkhide amade awaba phawba phongdokhide haina maral su sirakle Mamang Chahigi December 18 Faobada Yumthangnariba foreign country ahumdagi Lenjellakpa Minoritysing Indiada Leiba Yahankhre Dharamagi waiba award anai nanthongnaba Yumthangnariba Bangladesh Afghanistan amasung Pakistan dagi Mamang Chahi 2024 ge December 18 Faobagi manungda Indiada lakhiba Hindu, Sikh, Buddhist, Jain, Parsis amasung Christian Minoritysing Leiba kasida passport natraga atai documents sing yaudраbaso Leiba yaragani haina Union Home Ministry gi pawa bana haire pawasina makhata na haidivana Mamang Chahidagi chanaba haukiba Citizenship Act CAA gi matung inade haukiba chahi 2014 gi December 18 faubagi manungda laibak sing asidagi dharma na maram oiraga awat anai nanglaba minority community sing ase Indian citizen pigani haikivane adumakpo hairiba order ase just implemented Immigration and Foreigner Act 2025 ki makhada yamlaba miyam sing maruoina 2014 gi matungda Pakistan dagi India da changlakhiba makoi gi maraibak tamba ngamdraba sing adugi yenglaga issue tawkhibane Afghanistan Bangladesh amasung Pakistan na sing balaibak sing asida minority community oiriba Hindu Sikh Buddhist Jain Parsis amasung
Christian Chingbasing, Dharamagi award na maram oiraga, Natraga, Dharamana maram oiraga award na mayong nagani haina, Kibadagi. 2024 ki December kuntraga mathoigi mamangda. Indiada sangjafam lauribasing, valid document, passport natraga atay travel document yaudrabaso. Natraga document sing asigi validity expired oirabaso, Home Ministry na issue tawkibo order asigi matungin na. Valid passport amasung bisa paigadabani haibagi rule sing adu komthokani haire. Maheiroi humbudra Pullap Narakpadagi school lama matam kaktana suti thadokre. Tengnopal district Leiba Sita Government High School gi Maheiroi humbudra khanghaudana Narakpadagi matam kaktana school adu thonglon khre. Teachers Day pangthokani haina thorang tawrambasu yaithokre haire. School asigi Maheiroi humbudra haukiba chayol amagi manungda khanghaudana Narakpadagi. Tangai fadana school thonglon khibane Maheiroi singi marakta na abasing yawroglibadu maruwaina typhoid seasonal viral infection natraga kangna sandokpa lainasing Oigani haire. Maheiroi sing adu school dagi kilometer 10 pan lapna Tengnopal district headquarters ta Leiba primary health center da pukhalaga laika nakhe. Adubu phamung matik sana laitavana Maheiroi ayamba mayumda layeng sathanaba khangan khi haire. Oiragliba phibam asigi yenglaga Cookie Student Organization na School Management and Development Committee ga kusamnaduna medical team ama school asida thabirakuna free medical camp pangthoknaba amasung kangna sandokpa lainadagi ngakthoknaba fogging drive sathanaba chief medical officer da haijakhre. Khanghaudana narakraba Maheiroi singi phibam phatriba phauba school Yahankhre haire. Cookie dagi section aba thadawna protest tawkhre. Assam da Cookie singna thadawgi luchingba halakpa amasung Cookie supremacy da thadawk singbu thamnaba honaragliba sidagi kanbinaba State adu da khundariba thadawk singna yamna sauna protest tawba hawkhre. Handakta Assamgi Karvi Along district ke Manja city dagi thadawgi luchingba nekam jomhau hatkibadu thadaw inpi Assamna su yamna kanna condemn tawkhre. Cookie singna kangrup ki Erang asi Manipur khaktada natana Assam Mizoram da su sandoroknaba yamna kanna honare. Makoina khulai pairaga thadawgi chamjaraba micham miyambu tamthina otpire hatok pire. Tamthiraba Cookie sing asidagi thadawk singbu kanbiyu haina su CM da memorandum pikhre. Nongthakta plane ani thengainabada miyoi ama sire ahum sokle. Awang nongpok thangba Colorado da apikpa plane ani nongthakta thengainabada miyoi ama sikhiwaga loinana atopa miyoi ahum asogapan nangle haina authority na phongdokhre. Colorado gi airport amada landing tawnaba thaurang tawringaida soibadagi plane ani adu nongthakta thengaina khibane. Federal Aviation Administration gi report amana hai Fort Morgan Municipal Airport ta landing tawnaba honavada Cessna 172 amasung extra flagzi yugbao EA 300 thengaina khibane. Miyoi ani tongba plane animak nongthakta kairaga mai chaklakhi haina Morgan County gi sheriff ki office na phongdokhe. Cessna 172 da tonglakpa miyoi ani asogapan nangkhe atopa plane adu da tonglakhiba miyoi ama sokpadagi khudakta manaknakpa hospital da pukhatuna laika nakhe. Atopa miyoi adudi thogdok thokphumda dumak laikhidre haina sheriff ki office na phongdokhe. Thogdok asagi matangda mari leinabo authority na investigation sathaba hokre. Free movement gi wafam yaba ngamloi Zomi Council Churachandpur miyamna chana thangnaba nongmagi tangai fadaba polamsing ningthina phangdabagi aram khawrangba amade awaba kaya ama mayoknaduna leiringai sairak asida National Highway to Dimapur Imphal lambi hangdokpagi wafam ama lakliba ase aikhoiga mari leinade matam chade highway asi hangdokpagi wafam asi majority oiriba maitai community khaktagi apambani haina Zomi Council JC na phongdorokle. Zomi Council na thadorokpa cherol amada Churachandpur gi miyam haukiba tha kaya asi Kiu sangna leptuna chakthong gas cylinder amagidamak leptuna laklabaso gas ti phangbang amdana leiri amade mama singna masa singbu pijanabagidamak PDS ke item ama oiriba chenglakpa ngaiduna leire adubu aikhoina khamthengna warabaso atopa singna senfam amata tingdana chengi chakthong phangduna nungaina leire. Tasengna National Highway 2 da apanba piribade Nagaland manung amasung Imphal phawbagi lambi paringda illegal taxation extortion gi thabak anti-social elements singna sathariba sinane maram asina asigumba license extortionist singi gang asi laingangna thugaidana National Highway hangdok paibasi hena mang taganaba maram amo oigane. National Highway 2 asi close tawba natraga disturb tawkhibadagi ngasi fawba Churachandpur district ki waina phangliba khudong sabadi sumnagi khara khaktani haire. Kumjali singani kulhumdoi gi me ahumdagi aikhoi gi miyamna human right violation tawbagi saitheng sing hatpa mai thaba tanthokpa amade haibada loiba nairoidaba awaba kaya mayoknaduna lagle. Maram asina aikhoigi miyamna mayoknariba awaba kaya asi hena koganaba thabak laukhatana
free movement ki wangang bahai basi aikoi gi misam mioi lising kaya gi human right matpaga pangkak oigani haujik achumba wayel amade thajaba haibadu leitavana asengba ingtapa haibadu oidre asigumba phibam asida aikoina free movement gi matangda kanagumba mataga agreement sign tauba haibasi matam sadi hainasu Jomi Council ki chairol asina makha tarak leng